ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏ ꯑꯗꯨꯗꯤ ꯀꯁꯥꯔꯒꯤ ꯉꯥ ꯈꯨꯊꯣꯡꯗ ꯊꯣꯡꯗꯣꯏꯅꯤ ꯀꯁꯥꯔꯗꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯥꯃꯣꯟꯅꯕꯨ ꯊꯣꯡꯕ ꯑꯣꯏꯔꯒꯗꯤꯀꯣ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯒꯁꯨ ꯇꯤꯜꯍꯧ ꯆꯅꯝ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯇꯤꯜꯍꯧ ꯆꯅꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯦꯅꯝ ꯍꯥꯞꯄꯒ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯁꯥꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯉꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯦ ꯑꯩꯅ ꯔꯧ ꯑꯣꯏꯅ ꯂꯧꯔꯦ ꯑꯌꯥꯝꯕꯀꯣ ꯀꯁꯥꯔꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯅꯕꯁꯦ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯍꯥꯏꯕꯀꯣ ꯕꯟꯗ꯭ꯔꯥꯗ ꯔꯧꯁꯤꯅ ꯀꯃꯟ ꯑꯣꯏꯅ ꯊꯣꯡꯉꯤ ꯔꯧꯁꯦ ꯉꯥꯁꯤꯡ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯍꯥꯞꯆꯤꯜꯂꯅꯤ ꯌꯥꯏꯉꯪꯁꯦ ꯑꯩꯅ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯉꯥꯁꯦ ꯐꯖꯅ ꯌꯥꯏꯉꯪꯒ ꯊꯨꯝꯒꯁꯦ ꯇꯣꯠꯁꯟꯕꯤꯔꯒ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯕꯤꯔꯅꯤ ꯁꯥꯏꯠ ꯑꯃꯗ ꯑꯗꯣ ꯀꯁꯥꯔꯗꯗꯤꯀꯣ ꯉꯥ ꯊꯣꯡꯕ ꯃꯇꯝꯗ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯑꯌꯥꯝꯕꯅ ꯍꯥꯞꯅꯗꯦ ꯑꯩꯈꯣꯏꯒꯤ ꯚꯥꯃꯣꯟꯅ ꯊꯣꯡꯕꯗꯗꯤꯀꯣ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯍꯜ ꯂꯩꯕ ꯏꯃꯨꯡꯁꯤꯡꯗ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯅꯗꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯗꯨꯝ ꯖꯦꯅꯝꯅ ꯍꯥꯞꯄꯒ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯃꯛ ꯑꯣꯏꯔꯒꯁꯨꯀꯣ ꯃꯤ ꯂꯥꯛꯑꯒꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯒ ꯀꯌꯥ ꯊꯣꯡꯗꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯕꯗ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯂꯧꯔꯤꯕ ꯃꯆꯜꯁꯦ ꯀꯃꯟ ꯑꯣꯏꯅ ꯂꯧꯅꯕ ꯃꯆꯜꯅꯤ ꯍꯥꯏꯗꯤ ꯁꯤꯗ ꯀꯣꯂꯨꯋꯥꯏ ꯂꯧꯔꯦ ꯀꯣꯂꯨꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯀꯣꯂꯨꯋꯥꯏꯁꯦ ꯍꯥꯞꯄꯤꯀꯣ ꯉꯥ ꯊꯣꯡꯕꯗ ꯑꯗꯨꯒ ꯁꯤꯗꯅ ꯀꯩꯅꯣ टोमेटो लेरे आलू लेरे अदुगा कोबी लेई सापी लेरे हौजिक nga थोंगनबगीदमक्ता खांग थांगले खांगसे जोतकी खांग ओइना थांगले थावसे हंगाम थाव ओइना हापीरेको हंगाम थावदा थोंगबसिना महाव लेबे हेली nga ngौबसु हंगाम थावदा ngौबना हेले हावबा हौजिक थावसे फजना खाबैयमनको खांगसे थुंगनबा सुमाइना चोलहलनी अदु फतारगदि ngaसे नप्परोय अदुगा असिगुंबा जोतकी खांगसे कसादना मरांग काइना फंगी अदुगा मागी ममनसु यामना तांगदे अदो मणिपुर रोमदा अयामबना कसार सिलचर रोमदगी पुबनेबको मणिपुर रोमदा जोनबसे अदुगा मणिपुरदगी लाक्पा मिसिंगनाको कसारदगी खांगसिदि यामना लेरगा पुयबको असिगना ममनसे होंगे हाइना अदो हौजिक थावसे फजना सारे nga हापीरनी अदो nga से खितंग मुन्ना मोसनबिदोइनिको खरा मरै मुन्ना ngौबसिना महाव लेबे हेली हौजिक nga से साइड अब मुल्ले अदुना मथक मखा ओंथोकपीरगे अदो कनागुंबना कमेंट का अदुम हाइरक पजावी हाइबदी कसारगी चाइजांग से तिलौ चनम सो हापते nga थोंबकसे इचम चमना थोंगी हाउतेना अदो अदुदि केमता नते कगिनो हाइदि सिसु यामना हावी मी आइसे मागी मागी हौरकपदगी चारकपदो अदुना दुम हैनखिबगिनेबा अदो हाउबदी मफम पुनमकी चाइजांग से मागी मागी महाव अदुम लेरिबनी अदो हौजिक nga से मुल्लगा लौथोखरे अदुना थावसे कइबा लिकपा तारगदि खितंग अमा अदुम हापीरो हौजिक जेनम हापीरनी अदुगा सिदना पासफोरन लेरे पासफोरन से चामच अमा लौरे पासफोरन से लेतबा तारगदि मेथी ओइना दुम हापियो अदुगा सिदना सिंग असुबनेबको सि खरा हापीरनी अदो कनागुंबना को सिदा तेजपत्ता अमदि मोरो अकंगबा अदुम बामोन अममम हापा यावी अदो अइदि हापत्रे इचम चमना दुम थोंगेबको हौजिगा सिदा टोमेटो हापीरे आलू हापचले अदुगा कोबी लेई सापी हापचले अदुगा सिदना कोलवाई हापचलेको मचल पुनमकसे लोइना हापे हौजिक असि फजना अमुक्तंग ओटपीरनी अदुगा पासफोरन हाइसे कइनो हाइना याम हंगनरैको पासफोरन हाइसे मरोय मखल मंगाना पुलगा सेमबा थाव ngौबदा हापनैको मनम यामना नुंसी हौजिक असिदा मखुमसे कुपसलनी अदुगा लो फ्लेमदा मिनिट 3 मुक्तंग थंबीरनी हाइदि एंजांगसे थुना पथनबगिनेबा हौजिक मिनिट 3 मुक फारे मखुमसे हांदोकपीरनी अमुक्तंग फजना ओटपीरनी हौजिक असिदा याइंगसे चामच अमा हापचलनी अदुगा मोरो असुबसे चामच अनी का हापे मोरो खितंग साबसिना nga थोंगबदा हावी अदुगा सिना येंजांग मरोइनिको चामच अमा हापचले अदुगा असिगी मरु मरांग सुबगी वीडियो से एगी चैनल ला यावबनी मयाम लिंक तो आई डिस्क्रिप्शन दा हापचरमगे अदो कसारददीको बारोबा खोटपी ओइना हाइरगा मरु मरांग से मखोइना लोइना फजना मिक्स तौरबा मतुंगदा अदुम केजी अमा केजी मखाय अमा दुमाइना लेरगाको अदुम इसाना जुमदा सुजाबा अदो बारो बाखोर हाइबदीको बारो हाइदि 12 हाइबनीको अदुगा बाखोर हाइदीको मरोइसे मरोइ 13 गी अपुनबा हाइबनी बदुम असिगी मीनिंगदी हौजिक असिदा मही हापीरनी अदो इसिंग असाबना ओइना हापगदि अमुहेना फै केगिनो हाइदि याम थुना सौरगदि थुना सु मुल्लिदना अदो हौजिक असि फजना ओटपीरे अदो मखुम खुमदना सौहनगनिको मखुम खुमदना सौबसिना महाव लेबा हेली हाइनै हौजिक असिसे आलू से फजना मुल्ले हाइदि मही सिसु कंगेको मयाम जिंगबियु
ꯑꯗꯣ ꯑꯥꯂꯨꯁꯦ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯥꯂꯨꯁꯦ ꯑꯃꯅꯤꯇꯪ ꯇꯛꯈꯥꯏꯕꯤꯔꯅꯤ ꯌꯥꯝꯅ ꯂꯣꯏꯅ ꯇꯛꯈꯥꯏꯔꯣꯏ ꯑꯥꯂꯨ ꯑꯃꯅꯤ ꯇꯛꯈꯥꯏꯕꯁꯤꯅ ꯌꯦꯟꯁꯥꯡꯁꯦ ꯃꯐꯣꯟ ꯇꯥꯅꯕꯒꯤꯅꯤ ꯌꯥꯔꯦ ꯑꯅꯤ ꯑꯍꯨꯝꯈꯛ ꯇꯛꯈꯥꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯥꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯉꯥꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯂꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯟꯁꯥꯡꯁꯤꯒꯤ ꯑꯣꯏꯒꯗꯧꯕ ꯆꯥꯡꯗꯨꯗ ꯃꯍꯤꯁꯦ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯁꯤꯒꯤ ꯃꯍꯤꯁꯦ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯌꯦꯟꯁꯥꯡꯁꯦ ꯁꯧꯒꯠꯂꯛꯄꯅꯤꯅ ꯍꯧꯖꯤꯛ ꯑꯁꯤꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗꯀꯣ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯍꯥꯞꯇꯣꯏꯅꯤꯀꯣ ꯖꯤꯔꯥ ꯑꯁꯨꯕ ꯑꯣꯏꯅ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯁꯤꯁꯤꯅ ꯃꯍꯥꯎꯁꯦ ꯂꯩꯍꯟꯗꯣꯏꯅꯦꯕ ꯖꯤꯔꯥ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯃꯩꯁꯦ ꯄꯤꯛꯅ ꯂꯩꯊꯔꯒ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯊꯝꯕꯤꯔꯅꯤ ꯌꯥꯝ ꯄꯤꯛꯅ ꯂꯩꯊꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯡꯅ ꯊꯣꯡꯕ ꯃꯇꯝꯗ ꯌꯥꯏꯔ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯔꯩ ꯃꯨꯟꯅ ꯍꯥꯎꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯂ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯊꯥꯡꯊꯔꯦ ꯑꯗꯣ ꯃꯆꯨꯒꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯉꯥ ꯈꯟꯗꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯌꯦꯟꯁꯥꯡꯁꯦ ꯈꯥꯏꯗꯣꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯊꯣꯡꯗ꯭ꯔꯤꯕ ꯆꯥꯗ꯭ꯔꯤꯕꯁꯤꯡ ꯌꯥꯎꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯊꯣꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯀꯁꯥꯔꯒꯤ ꯉꯥ ꯑꯆꯧꯕ ꯊꯣꯡꯕꯒꯤ ꯎꯠꯆꯔꯦ ꯑꯗꯨꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯉꯥ ꯃꯆꯥ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯀꯃꯦꯟ ꯑꯃꯇꯪꯁꯨ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ